Churchanpurda houzik President rule manung asida curfew thamjinduna RAF amasung Central Security Force kaya amana pik thanna leirabasu karamatana mawala ubidre. Uriba saktam asi irang saganabgidamakta truck lot ta lakliba miyuisingni. Houzik fawbagi oinadi paite Zomi singna khare hena score tawkre haibagi wafam leiri adubu marko kisingsu nopadi natte makhosung hamjaba thakta honari. Marinpuigi baroiba luchingba ama ahingi khodong jaba lawduna khulai paiba Zomi miyuising laktuna tamthina phurba matungda langthok pirami haiduna marsing gi maikei gi revenge oina amuksu shutdown lautoktuna Zomi di attack tawbani adubu Zomi singi maikei gi phungdokba wapam di amuk tongali haidiba miyui asi makoina phuba natte yu ngawbadagi accident thokjabani hainasu adumuk phungdoktuna lakbani thawdo asidagi hawrakiba mar amasung kukisingi oiba revenge ki khongthangda Churchanpur asi shutdown lautoktuna leiramba lambida leiramba Zomi paite kangusing asida attack chathabani thawdo asina maram oiduna Central Security Force kaya ama pik thana thajilaktuna hojik Churchanpur da paiduna leiribani Central Security Force kaya amana pik thana leiribasu nongmai fawa yauna kapnaduna makhal makha kaya ki oiba attack sing yamna kanna chathanakibani masigumlaba thawdoksing asi yaraktabadagi mamaida security lakba curfew thamjilakpana marom oiduna tongan lambi amada yengnaduna magi oiba ngamjaba action sing tawki maduda maru oiba action haiba taragadi Mar kuki singi maikei digi Zomi singi piran mai thaba madu haurakhi Pena tau Mar kuki singi maikei digi Zomi gi yum sing the attack chathaba amasung firan mai thaba sigi revenge oina lakba matamda Central Security Force sina lambi thachin kibadagi mikup adu da yadaduna magi oina hanakraba matungda makhoisu maduga manaba atopa means amada kuki singbu mar singbu karemnaba video sing oina thadoktuna social media gi oiba ward oina tawki National anthem came out of Singapore Cookie national flower Kani Cookie national bird Luni Cookie national animal empower now how kill Masigumlaba matam mar kuki kangbu gi so hanba leiba natte social media gi oiba action asida phone cover da Zomi flag thetli haiduna phone mai thaba gi oiba action su adamak tawki phone asita tayar Chokral po udah thay no ni. Mau kau si cakap. Si rong ate phone na tu pa ro ko tan do. Record le. Hot. Barma phone. Barma phone tak phone. Zomi. Phone tak chun dar na Zomi. Phone chun dar bum ta. Phone kat kum. Chila dia ko ha ta. Batur na. Boino. Apa na rusur hu ang chak khau di. Iro dar bang dini. We to ni kial mo. Ina dang na hingi. Kana phone ka tunga Matang swai sida ITLF office si Manipur ki National Highway ka chap manakre karigumba hek tawbaga masida tainaba karigumba hek tawbaga masida tainaba chap manan ITLF office sisu irang thokliba asida amuka su hana tugai kre first round dadi tugai daga khak hankhibani ani shuba second round asidadi mai fawa tharam le hairi ITLF की ऑफिस मई थाबा थुगाइबा खक नत्तना मदुदगी हेंदोरक्तुना जोमी सिंगी माइकेई दगी ITLF की जनरल सेक्रेटरी की मयुमदसु मई चुबीरमले हाइरी Jira ila nalu te tatu ki bok mista ila halu digital ma fanatic te dera halu din thau tui hansungwa ila halu sai te non ngalo ani ve na ita
Hirang laksinabagidamaktuni haiduna Central Security Force aduki matik yamba RF personnel kaya ama laktuna mafom aduda akanba action lokhatuna achat au sing tankhai bagi oiba thabak sing haurakibani. video video kalai anji abai le viral dikhe mar gata Makogi oinadi president rule laigera lairoida sarkar gi order laigera lairoida Central Security Force amasung lairiba personnel sing asi lakpa matamda bypass tonabagi oiba lambi asi janagana manasak pa haisi oiba tare mamangda kangpokpida Lengaki order bu challenge tawduna bus thatpaki matangda su janagana manasakre matang asidana amuk revenge edek chathanabagi damakta apanba pirakleba security force sing asibu tanthoknabagi damakta second round janagana manasakre. Mataw asum tawna kangpokpida tawkiba adugumna janagana manasaktuna Central Security Force sing asibu thattuna adamak laiki. Hauzik fawbi oinadi score si Zomi paite kangbuna khara hen kraba mali markuki kangbu singi maiki degi yumda nung khara thomba phiran mai thaba phone cover mai thaba phone mai thaba singakta oidi adubu Zomi singi maiki degi Central Security Force pabo bypass tawduna ITLF office thugai kre ITLF ki General Secretary gi mayum mai thakre madudagi handoktuna Yargan kaptuna kuki nupi amagasu lanbi kre. Masida sunatana makogi oiba chanabi atopa miyoi kya ama nupi fawba yauna faraga totpagi oiba warishu adamak thorakli matang asida marsing asi jiri romdari thauna yamna phai hai khibadai adubu Zomi ne yamna thina tawbikra male.